ahan maktada sanjit saramana pun mapu taram nokjari mayam mafam ngarang aina redmi Y2 gi FRP log ta matamda matoukaramna hangadage habi matangda Samsung bypass Google verify ko ba APK ma sinaraga I uchagre ko ngasi aina mayam gi mafamda uchage khalibasina Apex launcher sinaraga matoukaramna hairiba FRP log dagi Google bypass log haina khangnariba log makhalasibu hangadage habi matangda I ngasi uchage aduga ai video si kitang samjinjare haibadi ngarang utkhre ko FRP log haibasi ki layong du haidi tawriba problem do ai mayamda uchakre ko ngarang adu samjinjare video si kitang adu yamna kara hena so ai samjinjadre karigino haraga mamangi video du yenghodaba mi singdadi amu ngasi gi video sida yamna samjingergadi makhoida haidi ko ngawba ma haidi kari no khangdaba ma thokadra khanduna aina yamna di samjinjadre phare adudi hauji hairiba video si haurasi to sigi han hanek suson to wa leiri mafam se masida pubira kadu sini ya han bada changada thabak si mafam sida MIUI 10 thoi jaga sida phare han bada domgi khusa anina si sida ngaktang nammaga lebi sumain ngai bi tare mana o hayama tongan pes mu puthok ngai hona khigeni jingai rega lebi ba nammaga sum to hujik thola ko ubire ko friends in sumaina sigi pesi hujik khusa anina ngak kuina namma matungda sumain tholakani si thola matungda do matawiga do mong si sida L shape ki mong da singbi ba sumaina L I singjarage L mong da yengbiro to sumaina si mong da sing matam da sigi pibam si thola ani ko si thola matungda adom na sigi talk back setting da changbiro anirak nambiro sidadi anirak nambiro aduga si khut amana yaroi khusa ani ani ning khat biga da ni sumaina aduga sigi talk back tutorial sida changbiro anirak nambiyu ko sumana targa anirak nambiyu aduga sigi turn back off sumana talk back si turn back off thamgram matungda inkhat biro suman hujikti khusa ani dormodu yarani amakhaktan tawbiro sumanyu hujikki du off thamdraga di khusa ani tawdabi yaroi ko anira ani namnani aduga hujikti amumukta namlani ko aji yare khusa mamna aduga sigi help and feedback sida changbiyo suman tang aduga get started with voice exercise sida changbiro suman tholani si YouTube ki sign am tholai si YouTube sin nambiro suman thola ki gari ki sign man mam lei se to songda time bi kan hom ulisi masida changsinbiro to sumaina magi browser sida changani ko masagi internet browser sida matam sida domna sida thabiro Apex launcher haiden to sumaina Apex launcher haina sida ibiro ko Apex launcher sida changsinbiro aduga sima download tobiro ko domgi aduga sum singthabiraga sigi website sida changbiro sidagi Apex launcher si lawtha se to free download an leiri basi changsinbiro aduga sida download tobiro simtang hapsinbiro ando si APK ana to sigi APK si khanbiro ko sima hapsinbiro to si okay tobiro sima download tawraga sida yengbiro sida changaga to mai si download hujik download toriko si hek loibu install tobiga dabun hujik download tobulo ikre si setting da changbiraga sigi allow from this source type si sima okay tobiu ko sima okay tawdraga di install tobu yar adu matung da si install tobiro hariba launcher si hujik install tawriko hujik loire si done tawbiro aduga hariba launcher si open tawbiro hujik tu phol si sumaina lae ko se sina Anisuba trick ni ahan bagi trick tuna mawo mani Anisuba trick na masini asi sumaina tawraga si switch off tawraga on tork matamda amuk lawbu yawi ko adu lawdana si hujik tu phone si hane gi pibam da loina changba khot loina yagani ubire hujik phone si hane pibam da nungai sina biani aduga matungda switch off tawraga on tork matamda amuka hairiba lok tu tadana bagi dama khoina setting da changbiraga aduga masida inkhat piro aduga additional setting da changbiraga ngasagi ama trick tu da yawbudo aduga samana sigi developer option da changbiraga sigi OEM unlock ai sima on tobiu sima enable tobiu aduga debugging mode simga enable tobiu yare
सी खक्तनी अदुगा बैक तौबिरो अमुक सी इनेबल ओइब्रो ओइदब्रा अमतंग चंग यंगबियो सी ओइरे को यारे अदुगा मसी मतुंग द सुमाइना अमतंग तौबिखरगदी मतुंग द सिगी इनेबल ओइ रिपोर्ट से अमुक सोंग द ऑफ तौबिगनो को हाइदि सॉफ्टवेयर काइबो खोटप थोक यावी मसी अमुक ऑन तौ रिपोर्ट से ऑफ तौ मतम द अन सी लेजर सुनु सुमाइ जुम ऑट पिरो न सोंग द अदुगा अदुई मतुंग द सी स्विच ऑफ तौरगा ऑन तौबिरगा ngसाइगी हाइरिबा स्टेप खुदिमक्तु चोंथोकपिगदवनि हाइबा वाफम आई थमजरी सी स्विच ऑफ तौबिरो अदुगा ऑन तौरकदवनि याम यंगबिरो हुजिक मु आई फोन जी ऑन तौजरगे हुजिक यंगबिरो सुमाइना मुक लाए ngसाइ फिबम दको हुजिक सी लैंग्वेज खनबिरो अदगी रीजन खनबिरो खनबिरो सी कनेक्टेड ओइरे यारे सिंखत बिरो सी यारे सी टिक तौर मतुंगदा साइड मा सेटअप तौबिरो हुजिक यंगबिरो ngसाइदी सुमाइना लोक की जगह सी स्किप सी यावरमदबनी को ngसाइदी सी स्किप सी यावरमदबनी हुजिक स्किप सी यावरे को सुमाइना सी फिबम जे तौरगा सिदै द हुजिक पासवर्ड खंद्रमनेना सिदा हापु यारो अन सी स्किप तौबिरो मतम सिदा तो स्किप लोइन चटपिखरो यारे सिदैदी सी इंखतपिरो यारे सी एक्सेप्ट तौरो अदुगा सुमाइना तौरगा सी नो थैंक्स तौबि चंगबियु अदुगा सी स्किप तौबियु सी नबिरु है नुंगाइ को स्किप तौ थोक सेबा ngak adu si ga si loin skip tau gi si mai gi fingerprint adu da ko na sem ya ba ngak tani ko hari sing se ko na sem si hojik phone si gi magi leiri phibam du mak ta da purak si haiduna ni ina tawjiri basi pare magi si gi default si khan biro songa next tau biro yare sida okay tare si tu setup complete harak le ko myam ubi re ko se setup complete hare se sida loire thabak magi tawgada ba thabak si ma sida loire sumaina yenglasi hojik ngak tang ngai minar si magi setup si complete oibra oidabra haibado si loading apps sing si loading tawri hojik yengminar hojik setup complete oikhre ha ngasai apex launcher lo thagibdo sida si naru anu hojik ti system launcher da dum changbiro haidi sidi ngak tang gi hangbi anaba lo khibani sida sum changsinbiro aduga yare phone je tu ha nagi eikhoina leirakpado oikiba phibam dumak tu hojik leire ko hojik karima soingam yaudre phone si nungai na si nare hari mong si masimakni FRP lock pu eikhoina sigi ai nga si uchari bu model si MI gi Y2 haiba mobile duni ko adu hojik loire masi uchare ko MI Y10 ni sumaina tawbiu haiba phamji thamjire aduga aina mathakta panjekri basing sida soingam yaukhrbasu wahaida hairoi doba haikhraga zu mayam da ngak piwa pham thamjari mayam na hangning bo pham jing leibda comment box te biro aduga sang naina tek video yengne mo idama ai gi yengsinsi khanghusi manipur ab channel sibu subscribe tawsin biu haiduna mayam da haijari aduga video si matang si losinjari